Hairang Leirang Channelna ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯐꯨꯡꯒꯥꯋꯥꯔꯤ ꯂꯥꯏꯔ ꯃꯆꯥ ꯇꯔꯦꯠ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛꯅ ꯃꯆꯥ ꯇꯔꯦꯠ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥ ꯇꯔꯦꯠ ꯑꯁꯤ ꯅꯣꯡꯃꯇ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯇꯩ ꯃꯅꯥꯎꯅ ꯃꯈꯣꯏꯕꯨ ꯎꯃꯪꯗ ꯊꯥꯗꯣꯛꯂꯨꯔꯁꯤ, ꯂꯥꯏꯕꯛꯅ ꯇꯝꯕ ꯑꯃ ꯊꯣꯛꯈ꯭ꯔꯁꯅꯨ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯃꯃꯥꯅ ꯇꯜ ꯇꯔꯦꯠ ꯍꯧꯕꯤꯔꯒ ꯄꯤꯔꯦ, ꯑꯗꯨꯒ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯎꯃꯪꯗ ꯎꯍꯩ ꯋꯥꯍꯩ ꯊꯤꯔꯨꯁꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯂꯦ꯫ ꯑꯉꯥꯡ ꯑꯇꯣꯟꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯤꯡꯉꯤ꯫ ꯃꯥꯒꯤ ꯇꯜ ꯁꯔꯨꯛ ꯑꯗꯨ ꯆꯥꯊꯣꯛꯇꯅ ꯃꯈꯣꯏꯅ ꯂꯥꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯃꯆꯦꯠ ꯃꯆꯦꯠ ꯊꯥꯗꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯥꯎꯔꯕ ꯎꯃꯪ ꯑꯃꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯃꯄꯥꯅ "ꯁꯤꯗ ꯂꯩꯔꯝꯃꯨ, ꯈꯣꯡ ꯑꯃꯨꯛꯇ ꯍꯥꯝꯂꯨꯈꯤꯒꯦ" ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯄꯥ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝ ꯉꯥꯏꯕꯗ ꯊꯦꯡꯈ꯭ꯔꯦ, ꯃꯄꯥꯗꯤ ꯂꯥꯛꯇ꯭ꯔꯦ꯫ ꯑꯉꯥꯡ ꯇꯔꯦꯠ ꯑꯗꯨ ꯎꯃꯪ ꯑꯗꯨꯗ ꯂꯃꯥꯡꯅꯔꯦ꯫ ꯏꯇꯣꯟ ꯇꯣꯟꯕ ꯑꯉꯥꯡꯗꯨꯅ ꯉꯁꯥꯏ ꯊꯥꯗꯔꯝꯕ ꯇꯜ ꯃꯆꯦꯠ ꯃꯆꯦꯠꯇꯨꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯇꯔꯦꯠ ꯑꯗꯨ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇꯁꯨ ꯃꯃꯥꯅ ꯇꯜ ꯇꯔꯦꯠ ꯍꯧꯕꯤꯔꯒ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯎꯃꯪꯗ ꯄꯨꯔꯛꯂꯦ꯫ ꯑꯇꯣꯟꯕ ꯑꯗꯨꯗꯤ ꯍꯥꯟꯅꯒꯨꯝꯅ ꯂꯝꯕꯤꯗ ꯇꯜ ꯃꯆꯦꯠ ꯃꯆꯦꯠ ꯊꯥꯗꯔꯝꯕꯣꯏꯔꯦ꯫ ꯎꯃꯪ ꯃꯌꯥ ꯌꯧꯔꯛꯄꯗ ꯃꯄꯥꯗꯣ ꯑꯃꯨꯛ ꯃꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯄꯗ ꯉꯁꯥꯏ ꯑꯉꯥꯡ ꯑꯇꯣꯝꯕꯅ ꯊꯥꯗꯔꯝꯕ ꯇꯜ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅ ꯂꯃꯥꯡꯅꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯝꯕꯤ ꯈꯪꯗ꯭ꯔꯗꯨꯅ ꯎꯃꯪꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯔꯥꯞꯄꯗ ꯃꯩꯉꯥꯜ ꯑꯃ ꯎꯔꯦ꯫ ꯃꯩꯉꯥꯜ ꯑꯗꯨ ꯇꯝꯅ ꯃꯈꯣꯏ ꯇꯔꯦꯠ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯄꯗ ꯌꯨꯝ ꯑꯃ ꯊꯦꯡꯅꯔꯦ꯫ "ꯍꯣ, ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯇ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯈꯔ ꯂꯦꯛꯆꯒꯦ" ꯍꯥꯏꯔꯕꯗ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ "ꯌꯥꯅꯤ ꯌꯥꯅꯤ" ꯍꯥꯏꯔꯛꯄꯗꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯇꯔꯦꯠ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯍꯤꯞꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩꯗ ꯃꯅꯨꯡꯗ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯁꯥꯎꯅ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯁꯤꯟꯕꯗ ꯃꯁꯥ ꯑꯗꯨ ꯋꯥꯡꯈꯠꯂꯛꯂꯦ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯛꯈ꯭ꯔꯦ꯫ ꯏꯃꯨꯡ ꯑꯗꯨꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥ ꯇꯔꯦꯠ ꯑꯃꯁꯨ ꯇꯨꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯇꯔꯦꯠꯇꯨ ꯃꯀꯣꯛꯇ ꯂꯨꯍꯨꯞ ꯑꯃꯃꯝ ꯎꯞꯄꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯇꯔꯦꯠꯀꯤ ꯏꯇꯣꯟ ꯇꯣꯟꯕꯗꯨꯗꯤ ꯉꯁꯥꯏ ꯏꯃꯨꯡ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯕꯣꯏꯔꯦ꯫ ꯃꯈꯣꯏ ꯇꯔꯦꯠꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯁꯤꯡꯅ ꯍꯤꯞꯂꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯍꯤꯞꯂꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯇꯔꯨꯛ ꯑꯗꯨꯗꯤ ꯀꯣꯏꯅ ꯂꯝꯁꯥꯟ ꯆꯠꯂꯛꯄꯒꯤ ꯋꯥꯗꯨꯅ ꯍꯦꯛ ꯇꯥꯕꯒ ꯇꯨꯝꯈ꯭ꯔꯦ꯫ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯏꯃꯨꯡꯗꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯤꯒꯤ ꯁꯥꯒꯤ ꯁꯔꯨ ꯁꯌꯥꯡ ꯉꯥꯛꯇ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯨꯕꯗ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕꯁꯤ, ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯀꯣꯛꯇꯒꯤ ꯂꯨꯍꯨꯞ ꯇꯔꯦꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯈꯣꯏꯒꯤ ꯃꯆꯤꯜ ꯃꯅꯥꯎ ꯇꯔꯦꯠꯀꯤ ꯃꯀꯣꯛꯇ ꯎꯞꯁꯤꯜꯂꯦ, ꯑꯗꯨꯒ ꯃꯥꯁꯨ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯉꯔꯪ ꯉꯔꯪ ꯉꯪꯂꯗꯨꯅ ꯄꯥꯏꯔꯛꯂꯦ꯫ ꯁꯎꯟꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯐꯛꯂꯥꯡꯗ ꯌꯥꯟꯁꯤꯜꯂꯦ, ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯃꯥꯔꯔꯦ꯫ ꯂꯨꯍꯨꯞ ꯎꯞꯇꯕ ꯃꯈꯣꯏ ꯇꯔꯦꯠ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯈꯧꯔꯤ ꯃꯦꯠꯊꯠꯂꯒ ꯍꯥꯠꯇꯣꯛꯂꯦ, ꯑꯗꯨꯒ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯪꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯇꯨꯝꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯥꯈꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯅꯥꯎ ꯏꯇꯣꯟ ꯇꯣꯟꯕ ꯑꯗꯨꯅ ꯃꯌꯥꯝꯕ ꯇꯔꯨꯛ ꯑꯗꯨꯕꯨ ꯂꯣꯟꯅ ꯍꯧꯗꯣꯛꯂꯒ ꯍꯥꯏꯔꯝꯃꯤ, "ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯟꯊꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯁꯤ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝꯅꯤ, ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯒꯅꯤ ꯆꯦꯜꯍꯧꯔꯁꯤ"꯫ ꯃꯈꯣꯏꯅ ꯂꯣꯏꯅ ꯍꯧꯒꯠꯂꯒ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯔꯛꯂꯦ꯫ ꯑꯇꯣꯝꯕ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯎꯟꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯨꯔꯛꯂꯒ ꯃꯄꯥꯟꯗ ꯂꯤꯠꯁꯤꯜꯂꯤ꯫ ꯐꯨꯔꯤꯠ ꯑꯗꯨ ꯍꯦꯛ ꯂꯤꯠꯁꯤꯟꯕꯒ ꯃꯁꯥ ꯑꯗꯨ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯄꯣꯏꯔꯦ꯫ ꯐꯨꯔꯤꯠ ꯑꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯄꯥꯝꯕꯩꯅ ꯃꯌꯥꯝꯕ ꯇꯔꯨꯛꯄꯨ ꯏꯔꯥꯏ ꯂꯥꯏꯅ ꯑꯔꯥꯞꯄ ꯆꯤꯡ ꯑꯃꯗ ꯄꯨꯔꯛꯂꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯣꯏꯔꯦ꯫ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯉꯁꯥꯏ
ꯃꯥꯅ ꯍꯥꯠꯂꯨꯔꯤꯕꯁꯤꯡ ꯑꯗꯨ ꯑꯇꯣꯞꯄ ꯑꯃꯠꯇ ꯅꯠꯇꯦ, ꯃꯆꯥ ꯉꯥꯛꯇꯅꯤ ꯈꯪꯂꯛꯄꯗ ꯁꯥꯎꯔꯗꯨꯅ ꯍꯟꯅ ꯌꯦꯡꯂꯛꯄꯗ ꯑꯇꯣꯞꯄ ꯑꯉꯥꯡ 8 ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯊꯤꯟꯊꯗꯅ ꯃꯈꯣꯏ 8ꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯟꯅꯔꯛꯂꯤ꯫ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯦꯟꯅ ꯌꯥꯡꯅ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯕꯣꯏꯔꯤ꯫ ꯃꯆꯤꯜ ꯃꯅꯥꯎ 8ꯅ ꯆꯤꯡꯗꯣꯟ ꯑꯃꯗ ꯀꯥꯈꯠꯂꯛꯄꯗ ꯍꯤꯡꯆꯥꯕꯤꯅ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯄꯗꯨ ꯎꯔꯦ꯫ ꯅꯨꯡꯖꯥꯎ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯌꯧꯁꯤꯜꯂꯛꯇꯨꯅ ꯆꯤꯡꯗꯨ ꯀꯥꯈꯠꯂꯛꯄꯗ ꯑꯗꯨꯋꯥꯏꯗ ꯇꯥꯗ ꯅꯨꯡ ꯊꯥꯗꯕꯤꯔꯣ꯫ ꯑꯇꯣꯝꯕꯅ ꯂꯥꯎꯔꯛꯄꯗ ꯃꯆꯤꯜ ꯃꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡ ꯊꯥꯗꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯥꯠꯂꯤ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯆꯤꯡꯈꯣꯡꯗ ꯇꯥꯍꯧꯔꯤ꯫ ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎ 8 ꯑꯗꯨ ꯃꯤꯇ꯭ꯔꯪꯒꯤ ꯐꯨꯔꯤꯠꯀꯤ ꯄꯥꯝꯕꯩꯅ ꯑꯋꯥꯡ ꯄꯥꯡꯅ ꯂꯥꯛꯇꯨꯅ ꯀꯣꯅꯨꯡ ꯑꯃꯗ ꯊꯨꯡꯂꯔꯤ꯫ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯝꯕ ꯅꯤꯡꯊꯧꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗ ꯃꯈꯣꯏꯅ ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯝꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨꯅ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤ ꯑꯃꯃꯝꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯥꯊꯣꯛꯍꯜꯂꯝꯕꯅꯤ꯫ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃ ꯃꯆꯤꯜ ꯃꯅꯥꯎ 8ꯇ ꯄꯤꯗꯨꯅ ꯃꯅꯥ ꯃꯊꯨꯝ kaya ama ꯐꯪꯍꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯟꯈꯤ꯫ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯂꯧꯔꯨꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯄꯣꯛꯂꯕꯗꯤ ꯀꯥꯟꯅꯕ ꯂꯥꯛꯏ, ꯂꯧꯁꯤꯡ ꯂꯩꯕ ꯑꯃꯅ 10 ꯁꯧꯒꯠꯄ ꯉꯝꯃꯤ ꯍꯥꯏꯅꯕꯒꯨꯝ ꯂꯧꯁꯤꯡ ꯂꯩꯕ ꯃꯅꯥꯎ ꯏꯇꯣꯟ ꯇꯣꯟꯕꯒꯤ ꯃꯄꯥꯟꯗꯒꯤ ꯃꯃꯥ ꯃꯄꯥ ꯃꯆꯤꯜ ꯃꯅꯥꯎ ꯂꯣꯏꯅ ꯅꯨꯡꯉꯥꯏꯈꯤ꯫